ai am thagale koktage madugi spirit adagi hujik lairiba mayamdu da noina piriba relief camp da lairiba mayamdu noina piriba support cooperation ai am thagale aduna koktage market ima market sim di sabira sine ko hantia ha sa simadi sabira si gojen aina hari you hai laukthok puse horen laukthok maramdi ngasi akoina khitang chatsaba ngami se lan maraktaga mayam maraktaga changjaba ngamai se akoina haigi buda koi taweb ngamoi daba ngamoi haijai ngangboda budo ngamni haraga thaba konthok se budo moirang di pura town ondore ke noksia santi masaga khara chawre muk buda ba ingonda bang toiba adagi kaino sima Kokta village ke development kari hai asima koi noi committee dune noi sarsanti ne aina koi phaminar ga kari area da wali ge kholi ge du yenga ga ba aduma taminar si adu ke allotment ge ma hari si solid waste management ge karai no ikopa ke se moirang municipal council ge ikopa ke koi sport reserve to le do adu da hari yo le le to ajil ta do be adu do adu thambi go ai di bo ai ai ep kan mi ki yam lu bunan ga da solid waste management din mai roida solid waste management di khitang foothill gum da ka se paisa koi puthoke don wari paisa koi puthoke anyway ai mateng pangge lakpiu santi ga lakpiu duga wado phajana khane rase adagi amana handak kine imai cha singai kanam haja khandak ai khoina scheme khar lok thok sakri do khudong sa banobiyo maroina mara paibi masing sahi nimfu dagina mathak nimfu bo ek suradi adugi mathak khai paisa badi gyam banate tha sahi amgi lising taruk tani adu ragasu kitang gorsu la adu phaidana madugi scheme mama launch awani maduma tobiyo aduga hujiki farmer livelihood haidana huje aigi kanna khoi government chigi ama lau singu bagi ama kanna chali bani huje yam kanna organize torga masigi simaga farmers lau singu bagi maram di production je khoi puthok ko lepa yaroi adagi sanaroi sing national player di oiba international player di oiba kariguma taisa da badagi khoi thabak phangau da ba adagi category so su da ba aduguma leidana madu do sahi 14 above 40 above ki wala itesidi sanaba ngamdre haraba mana achievement am phangaba ba do magi punsigi hingnana bagi lambi ama sarkar na pi baina sanaroi khudingi masigi scheme simaga mayam khudong saba lobiu haidna haijage aduga loisanjarakpada ai mayam punamak ai koi bhab tanadaba phaminaraga khonaraga bhab taminasi Israel ga Hamas ga thengnariba lan Israel ge opposition ruling pulap punjalaga Israel kanena bhonai lan lakpa matam dadi laibak ki oiba wafam lakpa matam dadi nungaina da phanyam leiraga so koi masen kaukthongnar kanda political ideology loina kaukthongnar kanda koi punjalaga amato oina laibak sibu kanminna ba laibak se leiriba phurup akoi kunthra mari manga bunga minna ba aduga bharat ki amato oiba saktam kanminna ba haiba se akoi punama amato moina hona minasi wasak minasi haiba wafam khre thamjaraga ai moirang kendra gi praja singna siamna yamna aduga satra satri sing isa sing mayam lambi du da tawro lepi raga encourage to biba reception to biba aduga imai bel mayam puna mangna support to biba nuksi biba welcome to biba ai gi punsi da kaujroi adu mayam gi to bimal ha ground si lupa karor nipan muksanba ground ne husik sadori se international standard ne maram di moirang da so khogi karam ground no ground kunmari do gidro sandi madu lanai paisa sakani da ho phare noina suyam nuksiramina ijodu made pithuama